अहानबदा मरुअोइबा पाउसिंग नवंबर था असिगी मनुंगदा मणिपुर लेजिस्लेटिव असेंबली की स्पीकर टीएच सत्यव्रतना लेजिस्लेचर लीडर ओइना प्रोजेक्ट तौदुना पॉपुलर गवर्नमेंट अमा सेमनबा गवर्नर दा तक्सिलगनी हाइना खैराव असेंबली कॉन्स्टिट्यूएंसी की एमएलए एल रामेश्वरना फोंदोक्रे JPC movement da yungfam oiraga safong lakhiba Zeliangrong Furup ki loop ama oiriba Zeliangrong United Front ka NSCNIM amadi NSCNU gi miyoi taret yawrakre ZUF nasu makoibu taram na okre amadi tongan ba mafam ahumda popi thabada sizinaba har sing thamlamba thengnarakre Ukrulda based Toba Committee Against Poppy Plantation की थोमी सिंगना हार सिंग अदो हाइदोक्तुना मांगहनख्रे ISCOM Manipuri News mit yang tabir bapumna mapuruk sana sherminna taramoksu bagaloinana pungja sifawagi maruobe pausing sandok natijari November था असगी मनुंगदा मणिपुर लेजिस्लेटिव असेंबली की स्पीकर टीएच सत्यव्रतना लेजिस्लेचर लीडर ओइना प्रोजेक्ट तौदुना पॉपुलर गवर्नमेंट अमा सेमनबा गवर्नर दा तक्सिलगनी हाइना कैराव असेंबली कॉन्स्टिट्यूएंसी की एमएलए एल रामेश्वर ना फोंदोक्रे युम साबदा चंगबा मखल खुदिंगमकी पोटलमसिंग मरांग काइना फंगलबा द सॉल्यूशन कौबा वेयरहाउस स्टोर अमा संगाबगा मरी लेनना वाफम असे महाकना फोंदोखिबनी महाकना मखा तारदुना हाई चटलिबा था असिगी मनुंगदा सेंट्रल लीडर खरा मणिपुर लाकनी खोंगचत अदुगी खुदोंग चाबा लौदुना बीजेपी लेजिस्लेचर सिंगना था असिगी मनुंगदा पॉपुलर गवर्नमेंट अमा सेमनबा गवर्नर दा तक्सिनबा सेम सादुना लेरे पॉपुलर गवर्नमेंट सेमबगी मतम असिसु लेसिलक्ट्रबनीना करिगुंबा था असिगी मनुंगदा गवर्नमेंट सेमबा ngamhौद्रगदी बीजेपी की ओइना अचौबा खुदोंग चादबा अमा मायोकनरकपा याय मणिपुर असे हौजिक मपू पांदबा लेबाक अमगा चप मानाना लेरी मियाम गी मिहुत सिंगी ओइबा लेंगाक लेतबा मरमना हिरम खुदिंगमक्ता मियामना पेनाड्रे मितोप सिंगना लेंगाक चुकली पाइख्रबा हौजिकती मियाम गी मिहुत ओइरिबा एमएलए सिंगसु खुद पुल्लगा लेरे ओइरक्लिबा फिबम असिदा नखै अमा सेंगना गवर्नमेंट सेमहल्लरोय हाइरगना प्रजा मियाम वाहनबगी सरुक असेंबली असी डिसॉल्व तौरगा अनोबा मिखल अमा पांगथोकपना हेना फरनी हाइना महाकना फोंदोखी प्लेन आचार बेलियम सिंग दले सिंग पुल आ माखलन मांगना मखोय खरा दिलै आइसें सेना बखोय गिदि ओनाबा स्पीकर जे खोय लीडर ओइन खल्लगा अखोय गवर्नर द से क्लेम तो हैबि सम सा लेरे दुबो कितंग तजा अमसम यंग लेबने अयाम्बा अखोय बोट हिलन प्लेन आचार बेलियम सिंग दले सिंग पुल कांदा अयाम्बा स्पीकर जे खोय लीडर नेना गवर्नर द हाइनो सम सा बखोय चपचा दि लेरे अदा मतम खतंग यंग करी मन नवेम्बर था सिदा तौतगदि अखोय गय पोतुमदि अरोय बोयना पजामियां खलकांदा अमतंग क्लेम तौंगेना हाबि सबजंबा फिरब लेजे हायता अदुना थबक पिरको मतमदा अखोय दे नहासिंग सु थबक गां खर फंगनी हाबि थाजब लै होय मिलोन द इकोनॉमी दा कानब पिबिरकने थाजब लै अदुना मतुंग दाबदिसु सिगुंबा अफफबा थबक क्या तौरको मतमदा सरकार दा डिपेंड तौरको सुम लेब नतबा लनाय ओइना होना जरगा मसी अखोय सी तौबा ngami mi thawak piba ngami हिंगमिनबा ngami हाबदो उलक सी याम नुवाय मखा ताबदु सुमा थौरमजिंग मखन मखन मा होनबो खिनि न खल्ली अदु माई तुम पुंसीदसु अमसु ngasi हांदोइबा माई शोरूम हाइतारे सिसु यामना मंगोरोइबा अफबो ओरसनु ना हाइजगे थैंक यू थौरमदुगा मरी लेनना मणिपुर लेजिस्लेटिव असेंबली की स्पीकर टीएच सत्यव्रतना हाई मणिपुर असे शेल थुम अमदे सेनमिटलोंदा यामना सोक्सिलबा स्ट्रीट अमा ओइरे अदुबु नहासिंगना निंहन्नबा लेतना मसागी एंटरप्रेन्योरशिप क्वालिटी पुथोकचदुना मसाना मसाबु थबक पिजबा खक्ता नतना थबक फंगद्रबा मियोय कयादा थबक पीबा असिमा यामना सिंथानिंगाय ओइबा थबकनी
Mipum khudingmak sarkarna thabak piba haiba asi oithoktaba wafamni. Sarkar gi thabak ngaiduna leibagi mahutta nahasingna employment generation tawbaromda mai onsilasi haina mahakna fongdokhi. Zeliangrong People's Movement natraga shamna GPC Movement haina khangnariba khongjangda yumfam oiraga safong lakhiba Zeliangrong Furup ki loop ama oiriba Zeliangrong United Front ZUF da NSCNIM amadi NSCNU gi miyoi tare yawrakhre hairi wafamasi ZUF ki Secretary Information and Publicity oiriba Louis Kangmaina kuryek piduna thadorak pachirol amada mahakna fongdorakhibani ZUF ta nauna yawrakraba miyoi sing adudi NSCNU gi Major Alex Haihing amadi Sergeant Major Gaishing Juan Dangmai NSCNIM gi Captain Jangkulung Gangmai Captain Mai Huandai Kamai Section Officer Namjuang Nang Pame Khapur Jacob Malangmai amadi Corporal Mayanglong Gangmaini NSCNU amadi NSCNIM gi miyoi sing asina ZUF ta yaurakpada ZUF na taramna okki haina fongdorakli. Ukhrul the base Soba Committee Against Poppy Plantation gi Thomi Singna Poppy Thabagi Mayokta Sangsilakpa Khongthang ama Songfai Mulam amadi Lamlai Chingfai hairiba mafam singda Poppy Thaba miyoi singna Poppy Thabada sijinnaba har sing haidoktuna manghankhre CAPP gi convener S Haukipna khudyek piduna thadorakwa cherol amada makhataraduna hairiba khongjang asi makhata nasu chathakigani mari leinaba authority amadi church leaders singnasu Poppy gi mayokta sangsilliba khongjang asida sogatpiyu haina appeal tawrakli. Paugi marakhatna atenba break amatang lojeri. With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Break matung amuka suhanna taramokshuri. Kumbi kaithel fauduna chatliba yamna maru oiba lambi sing semjindriva fauba miyamna chatharakiba lambi thingbagi khongjang henna kansinkre. Kumbi kaithel fauduna chatliba yamna maru oiba state highway lambi amasu oiriba kumbi dagi wangu faubagi lambi kumbi thongkhongdagi ithai wapokpi Ungamen chatkiba amadi kumbi lamlong tu ithai barrage chatkiba lambi sing semjin bidabadagi mayokta miyamna chatharakiba bangi khongjang henna kansinkre intervillage lambi singi tongan ba mafam kaya yauna ithai wapok pi dasu miyamna lambi thingbagi khongjang henna kansilakli lambi thingba asina maram oiraga passenger service toba gari sing chatna khidre kumbi kaithel kana khidre Dukan sing thong hangna khidre adumakpu essential service sing ana ayek devakarma luhong khongdongba amadi lawu singu baga mari lainaba singdi ban asina konsin khide lambi thingbagi khongjang aduda saru yakhibi kumbi dagi maira paibi M Induna fongdorakhibada chathariba ban asing asiga numit humni suraba fauba mari lainaba department amadi Manipur government na karigumba mityeng ama fauba changsin bide Khonggangi manung hanjinba mafamda leiriba miyambu karisu leitana thawoibidabagi mawongbu tauba asi pende ban tauriba aikhoigi miyam asi yeknaba ama oina ubigano handaki ban asidi haunaruba tauduna praja miyamgi achoba ihauni masidi politics ka karigumba amata mari leinade masida politics ke wafam pusilakba haiba asi yamna pikpa wakhal macha khanba miyoi khaktana taubani hairaduna bangi khongjang ase ngasidagidi ising yauna school college singi mahairoi singsu pendabadagi khongjang asida yausillaktuna mahailoi shang sing thong lona khre hairaduna
ban gi khongjang ase miyoi khara khakki nate aduna masidi kumbi AC manungda leiriba aikoi gi miyamna punna amato ina sogat minnaduna pamliba pandam ase fangdri fauba ban gi khongjang ase changsin minnasi haiki bangi khongjang se kumbi da laiba praja khaktagi oinu ubiganu lam lamda lairiba wangu nautokong sagang ima sing amadi lairiba khoi kumbi kendra da laiba praja singi ihona kandabana maram oidona ngasi bawa yengsindaba mali akhoi tongwan ba lambi amada chatkidore tauri ngai da akhoi se karino haibasima mayam da khangan ba laibiriba ima sing amadi thairom da makharom da laiba ima sing mathakom da laiba ima sing na support tawroktragade mayam praja miyam gi akhoi tauri ngai da laibiriba lam sing na support tawbiu Staff singda sengi demand yauna aki akhang piba lepiyo haina ngasi Thawbal Municipal Council TMC gi staff singna Thawbal wang matabada leiba council asigi office complex ta wakat mi famkhre aki akhang yaudana aikhoibu thabak suhanbiyu shell gi demand tawbigano aki akhang pibigano masage mathau tawriba staff singda aki akhang pibigano haina thaba placard sing paiduna famkibo wakat mi fam aduda saru yakhibi TMC gi LDCS mem thoibina fangdorakpada TMC asi semi government na tolopsu chang naina fangba natte masigi mathakta lupa lishing taruk tagi lishing taret khakta fangba sanitary worker kayasu yauribani staff sing asina honaduna council asigi akoiba mafam sing luna na thamnabagi damakta amot akai sing sengdoktuna yamna kanna hotnaribani loinana deva karma kayasu chatlibani yamna wana hotnariba staff singda sengi demand tawrakpa asi thamoi sokna nungaijade maram asina miyoibagi minungshi yengbiraga staff singbu tangdu leitana mathau tawbangam hanbiyu shell gi demand handokpiyu haina memthoibina appeal tawrakhi akoi thoban meswang council je semi government paisa jo tinungaina phangba natte tha khudingi adugi su mathakta sanitary worker mayam amasu leiri Palising tarutare ka phangjabasu adu mayam jina hona dana kagi amola kai sengdokpa khotokpa mayam ji tawdana yam kanna hona jariba gi tarabel hoi leiri mayam sugi sar ojil hoi moi mayam jina wana hona dana tawbiri je sigi mathakta tawbiri ba demand je khoi thamoi sokna nunga jate dugi ji mathakta oyeng cheng deba karma mayam ama gi thakta su leiri bani paisa su chang naina phangjaba nate simioi bagi minungsi yengbiraga khongpham ji hantokpidana koi staff singbu khongul leitana kano nungaina wakhan nungaina hembinaba tawbiyu haina Nabijuri November thasigi manungda Manipur Legislative Assembly gi Speaker TH Satyabratana Legislature Leader oina project tawduna popular government amasemnaba Governor da taksilladani haina Kairao Assembly Constituency gi MLA L Rameshwar na fongdokre ZPC movement da yungthom oiraga safong lakiba Zeliangrong Kurupki look ama oiriba Zeliangrong United Front da NSCNIM amadi NSCNU gi miyoi taret yaurakre ZUF na su makhoibu taram na okre amadi tongan ba mafam ahumda popi thabada sizinaba harsing thamlamba thengnarakre ukrulda base tawba committee against poppy plantation gi thomi singna harsing adu haidokuna manghaikre Pungjasi fawbagi oinadi ISCOM na sandokchaba Manipuri pau matang asda lojere makhataba pau gidamak ISCOM mit yeng taduna leminase